Manipur gi Erang Asiga mari Leinana Achumba Wayel Puthok Haina Changsilliba Khongjang Asibu NATHEINABA Laingakna SILLIBA SAROU LANG ASIDA THUGUMSI COCOMI Manipur gi Erang Asiga mari Leinana Achumba Wayel Puthok Haina Changsilliba Khongjang Asibu NATHEINABA Laingakna SILLIBA SAROU LANG ASIDA THUGUMSI Haina Lamfel Pata Leiba COCOMI gi office pangthokiba paumi singa unaba amada COCOMI convener YK Dhire na phongdokri Mahakna makata na haikibda Manipur Police Department ki maikaidagi ngarang thador kiba pauta yumfam moirega haukiba me tara humdoida lailon white fate dagi naga micham tara nipan fakraba matungda miyoi tara nithoi thador kraba matung miyoi taruk amana matam sanga lotsinuna thamlaba matungda mihathina makak kaktuna hatkiba aduda chenabani haiba Pradip amadi aingbi kauba miyoi ani fare hariba asida haujik miyamna achumba fanghalu haina Changsilliba Khongjang asida miyamda chamam nagadaba amadi lana ugadaba wafum khara tarang chongthorok pra haibasi COCOMI na fawi Nagami cham taruk makakaktuna hatkiba aduga mari Leinana Kokizo Council na haukiba June 15 da pangthokiba press briefing amada naga tarukpo makoigi emotion ki wangmada Laikibadagi hatpani madugidamakta ngakpiyu haina phongdorakri madugi matung tarakpada haiba mihat aduda chenaba miyoi singadu aingi oina lokhatfam thokpa action singadu lokhatlu haina miyamna ngasi fawba khongjang jangshinduna lakli Kuki singna fazin kiba liangmai naga micham taranipan adugi maraktagi miyoi taranithoi thadorakiba aduna makhoi bu fabda yaukiba kuki mangagi maming Manipur sarkar amadi mari leinaba singda sinakiba laikri Kuki miyoi manga adugi manungda lailon wifi gi village chief police personnel amadi tongan ba miyoi sing yauri masida tha ani mapum farakaba fawda laingak asina maming pankriba Kuki miyoi sing asigi mathakta logi oiba thabak amata lakhotana laklaba matungda ngarang ikhang khangaudana police ki oiba akhanaba paw ama fangbadagi nagataru harpada chenaba miyoi ani fari haina Police Department ki maikadei tharokriba paw asida mihat aduda chenariba miyoi asi lailon wifi khunjawoi ba miyoi sing adu amata yaudana kanagumba maitai manaugi ming amakhak purakpa haibasi haujik miyam gi oiba justice fangalu haina Changsilliba Khongjang asi NATHEINABA laingak asina SAROU chathabani Kukizo Council na nagataruk asi makhoina hatpani haina haiyajakraba asida chenariba miyoi Police Department ki maikaidagi karigumba makhal amatagi action lokhatana thamlaga khangaudana miyamna nagataruk hatpagi achumba puthokpiu haina Khongjang jangshillingai cherik asida Pradip amadi aingbi kauba matai manaugi mingda pushalaga mihat asida chenabani miyoi ani fari hariba asida lailon wifi ki praja singi marakta konsakolda leiriba lengmai ichilenau da pikiba ming aduda makhoi ani khakta oirabra haibadu khanganbiu Kuki singna hostess oina fazil lubadagi thadorakiba lengmai ichilenau singna fazin bada maming pankiba village chief amadi khunja sing adugi mathakta police ki oiba investigation chathabagi paw NATHEINABA thamba asi yaningde Haujik fariba Pradip amasung aingbi asi lailon wifi da voter list chanduna matam sanga leirabani adubu makhoina lailon wifi da leirakibagi asengba saktam sing adu police department gi thorakliba cherol aduda mayek sengna panbagi mahuta maitai gi ming adu khak haplaga thorakliba asi mihat aduda maitai yawi haibagi maral ama pining libra haibagi wahang ama lei maram aduna leiminari ba furuk khudimakna aikhoi masel gi marakta laingakna sanarakliba SAROU asida Thudana aikhoi achumbanga fangnanaba maikairomda changsiminasi haina phongdokhi COCOMI na miyamga loinana leiminariba kanglo furup singa loinana miyamgi justice fangnaba changsilakpa khudingda saruk yaraga mang thana chatkani leinganga changsilakliba SAROU lang asida changshindana leibak miyamna munna khanglaga leinganga sigi mayokta ngasi changsilakliba Khongjang asida aikhoina justice fangnabagi damakta nagataruk amadi landam asida thogliba Erang asida mamangda chonglawbida thokiba thodok asigi Achumba Wayel fangananaba honabada COCOMI na NATHEINABA cheloi hainasu mahakna makhata na phongdokhi